Tha asigi tareta pangthokhiba maraki mikhalgi bot masing thiba saitu AC oina thingzinle michang mikhai naiba mawngda achan mirai naina thabak tawba RO thabaktagi lokthokadabani haina mikhal asida INC gi mirep oikhiba Dr. Lamtimthang Haukhipna phongdokhrei ngasi Kangpokpi gi Thomas Ground gi district asigi DC office tamna We Oppose Gun Culture Same on Sue Groups Stop Boot Capturing haibana chingba placard kya paiduna miyamga loinana chatkhiba peaceful rally amasu chatkhi High Court of Manipur na pikhiba wayal amagi matung ina ngasi Mayang-Lambam Rameshwarbu Kakching AC gi MLA oina Assembly gi Speaker Yumnam Khemchana wasak lokre court na chumba wayal ama pibirakpasi asuki matik nungai Kakching gi praja tanaraga tawba yaba thabak sing tawgani Chief Minister gi mapangal hena kangkhatnaba honagani haina ngasidagi kontra taret Kakching AC gi MLA oiraba Mayang-Lambam Rameshwar na phongdokre Malim gi oina COVID-19 laina dagi sikhiba masing lakh 12 lising yang khai taru ka chanipan ga hufuma pan yaukhrai hauji fawbada positive oikhiba punba miyoi crore manga lakh mari lising nifu taru ka chamapan ga kuntra humdoi gi manungda laina asagi fagalakpagi miyoina crore ahum lakh kuntra lising hufuma thoi ga chamaga manga di discharge sokrai India gi oina su hauji fawbada laina asdagi sikhiba masing lakh ama lising kuntaru ka chatru ka tarama thoi sukrai laiba asida laina asigi positive oikhiba punba masing lakh Marifu manga lising yangkai humdoi ga chatruka yangkai taret sukrai aduga miyoi lakh humdra mapan lising tara taret ka chahum ga humdra humdoina fagalakpadagi discharge tokrai ngasi National Highway Contra taret haibadi Jiribam Imphal lambida leiba Barak thong asi semjinbinaba NHIDCL gi makhada leiba Bharatiya Infra Project Limited BIPL na thong asi sidok pahokrai Barak thong asi gi bearing amadi angle kaya na chingba semgani hairi thong asi semlingai matamda gari achauba tata truck amadi bus kaya di chatpa yaroi adubu hana gi Barak thong aduda gari macha bike passenger puba cruiser amadi car di chatpa yagani haina mafam adudagi fangba pawasina hairi Lawrok pantha lakpasida ningthokong area gi lawmi singna long lokpa matam yorakpasida fau honba yaroidaba Loktak Leaf Irrigation LLI law amadi high canal ani gi lambi amadi fibam fataba sing semjin binabagi pandamda Manipur Pollution Control Board ki chairman su oiriba Oinam Assembly constituency gi MLA L Radhakishore amadi social worker O Navakishore anina ngasi yengsinkrei Haukiba English gani tara manga ki sangai festival haudokpagi Prime Minister Narendra Modi lakpa nangnaba Imphal West ki ariba Thumbuthong gi retaining wall chanba amasung lambi koilas thabagi thabak shubada yawba sinmi singi khusumal ngasi fawba contractor amasung subcontractor na pithok pidana olai palai tawduna leire hiram asida mari leinaba lenga ki loisang singna mityeng changbiduna sinmi singi khusumal fanganbiu haina thabak subada yawkiba sinmi singna lenga ki mityeng chingsilakli ngasi kanagumba kharana lamjingba group ki rims rota laiba head office ta logi wangmada so lon silamba adu laibak thibani thogdok tu da chenaba sing fanaba mari lenaba police department ta khangan kre haina lamjingba group ki public relation officer PRO na khangalakli thonglolam liba kangbu adu hana kangla water gi distribution tawbaki khankiba hausikti leitraba public relation executive PRE singni haina su khangbangamle